ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯔꯥ ꯑꯃꯗꯤ ꯔꯥꯙꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯔꯣꯍꯤꯠ ꯃꯩꯇꯩ, ꯂꯩꯐꯝꯅ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏꯅꯤ꯫ ꯇꯥꯕꯤꯔꯁꯤ ꯃꯤꯔꯥ ꯑꯃꯗꯤ ꯔꯥꯙꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ꯫ ꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤ ꯃꯇꯣꯝꯇ ꯌꯥꯎꯕꯤꯅꯤ꯫ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯕꯣꯔꯗꯤꯡꯗ ꯃꯃꯥ ꯃꯄꯥꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯆꯠꯂꯨꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯔꯥꯙꯥꯒ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯅꯤ ꯄꯨꯜꯂꯤꯕ, ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯃꯈꯣꯏꯁꯦ ꯄꯨꯟꯗꯦ꯫ ꯆꯍꯤꯗ ꯍꯥꯏꯔꯒꯗꯤ ꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥ ꯑꯁꯤꯅ ꯔꯥꯙꯥꯗꯒꯤ ꯈꯔ ꯍꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯔꯥꯙꯥ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯋꯥꯔꯤꯁꯤ ꯇꯥꯂꯝꯗꯦ꯫ ꯃꯤꯔꯥꯅ ꯕꯣꯔꯗꯤꯡꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯂꯤ꯫ ꯔꯥꯖꯁꯨ ꯃꯆꯥ ꯍꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯔꯛ ꯑꯁꯤꯗ ꯌꯨ ꯍꯩꯔꯞ ꯉꯥꯎꯔꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯆꯥꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯂꯥꯛꯂꯦ꯫ ꯃꯤꯔꯥ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯃꯈꯨꯜ ꯍꯥꯝꯅꯕ ꯊꯣꯛꯂꯛꯈꯤ꯫ ꯄꯪꯊꯦꯡ ꯊꯦꯡꯈꯤꯕ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯤ꯫ ꯃꯤꯔꯥꯅ ꯆꯨꯔꯤ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯁꯤꯗꯅꯤ ꯔꯥꯙꯥꯅ ꯋꯥꯄꯟ ꯃꯔꯛꯇꯒꯤ ꯆꯦꯞꯊꯗꯨꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯏ꯫ ꯃꯤꯔꯥꯗꯤ ꯀꯩꯁꯨꯝ ꯈꯪꯗꯕꯅꯤꯅ ꯔꯥꯙꯥꯕꯨ ꯀꯧꯏ꯫ ꯃꯤꯔꯥꯅ "ꯔꯥꯙꯥ, ꯔꯥꯙꯥ, ꯑꯩ ꯍꯜꯂꯛꯑꯦ, ꯆꯥꯛ ꯆꯥꯔꯕꯣ, ꯅꯣꯏ ꯕꯥ ꯍꯜꯂꯛꯑꯕꯣ?" ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯉꯤ꯫ "ꯅꯪꯗꯨ ꯀꯩꯗꯧꯔꯤꯕ? ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ꯫ ꯔꯥꯙꯥ ꯀꯩꯁꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯉꯥꯡꯅ ꯑꯃꯗꯤ ꯃꯤꯠꯈꯥ ꯑꯃꯗꯤ ꯃꯤꯠꯀꯤ ꯃꯊꯛꯀꯤ ꯁꯔꯨꯛꯁꯤꯡꯁꯦ ꯃꯨꯁꯨꯛ ꯃꯨꯔꯗꯨꯅ ꯃꯁꯥ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯔꯥꯙꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯤꯔꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯤ꯫ ꯑꯗꯨꯒ ꯋꯥꯄꯜ ꯑꯁꯤꯃꯛꯁꯨ ꯃꯤꯔꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯅꯠꯇꯦ, ꯌꯥꯝꯅ ꯅꯛꯏ꯫ ꯃꯤꯔꯥꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯀꯧꯒꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥ ꯔꯥꯖꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯏ꯫ ꯃꯤꯔꯥ ꯑꯁꯤ ꯔꯥꯙꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯒꯦ ꯍꯥꯏꯔꯝꯂꯒ ꯀꯩꯁꯨꯝ ꯈꯟꯗꯗꯨꯅ ꯃꯍꯥꯛꯁꯦ ꯏꯃꯨꯡ ꯆꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯅꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪꯗꯤ ꯔꯥꯙꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯔꯥꯙꯥ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯝ ꯃꯅꯥ ꯏꯆꯣꯠ ꯆꯣꯠꯅ ꯃꯥꯒꯤ ꯁꯝꯒꯤ ꯃꯇꯣꯟꯗꯒꯤ ꯏꯁꯤꯡ ꯇꯞ ꯇꯞ ꯃꯈꯣꯡ ꯃꯈꯥ ꯇꯥꯔꯛꯄ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯃꯛꯅ ꯂꯩꯃꯥꯏ ꯃꯈꯥ ꯊꯦꯡꯗꯅ ꯂꯩꯔꯝꯕꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯔꯥꯁꯤ ꯗꯥꯔꯤ ꯀꯥꯈꯠꯄ ꯉꯝꯗꯗꯨꯅ ꯃꯈꯣꯡ ꯑꯁꯤ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯃꯆꯥꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯇꯨꯁꯤꯜꯂꯨꯕꯣꯏ ꯅꯤꯡꯗꯨꯅ ꯔꯥꯖꯅ ꯄꯝꯈꯠꯂꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯔꯥꯖꯅ "ꯏꯆꯥꯕꯨ ꯀꯗꯥꯏ ꯀꯗꯥꯏꯗ ꯁꯣꯛꯀꯦ?" ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯤꯔꯥ ꯌꯥꯝꯅ ꯇꯞꯅ "ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ, ꯁꯨꯝ ꯇꯨꯁꯤꯟꯕꯅꯤ" ꯍꯥꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯈꯨꯝꯗꯣꯔꯛꯏ꯫ "ꯑꯩ ꯇꯨꯝꯃꯒꯦ" ꯍꯥꯏꯔꯝꯂꯒ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯔꯥꯖꯁꯨ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯊꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯄꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯈꯛ ꯅꯝꯂꯛꯏ꯫ ꯀꯗꯣꯝꯗꯒꯤ ꯀꯔꯤ ꯂꯩꯔꯕꯅꯣ ꯈꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯔꯥꯖꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯒꯗꯧꯕꯁꯨ ꯃꯄꯥꯟꯗ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯕꯅꯤꯅ ꯃꯅꯝꯗꯤ ꯅꯝꯊꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥꯡꯈ ꯂꯨꯈꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯠꯇ ꯂꯩꯕꯁꯨ ꯎꯗꯦ꯫ ꯇꯟꯖꯥ ꯑꯁꯤ ꯃꯤꯔꯥꯗꯤ ꯀꯟꯅ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯔꯥꯖ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯃꯅꯝ ꯅꯝꯊꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯅꯕ ꯀꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ "ꯀꯩꯁꯨꯝ ꯂꯩꯇꯦꯅꯦ, ꯀꯩꯗꯧꯔꯒꯦ, ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯣꯏꯔꯝꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ, ꯀꯔꯤ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯕꯁꯨ ꯎꯗ꯭ꯔꯦ꯫ ꯃꯤꯔꯥ ꯃꯍꯥꯛꯇꯤ ꯇꯟꯖꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯊꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯔꯥꯖꯁꯨ ꯌꯨ ꯈꯔꯅꯒ ꯉꯥꯎꯈꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯎꯏꯊꯈ꯭ꯔꯦ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯁꯦ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯍꯧꯐꯝ ꯃꯌꯥꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯤꯔꯥꯅ ꯃꯁꯥ ꯑꯁꯤ ꯇꯥꯁꯤꯜꯂꯒ
ꯀꯔꯤꯒꯨꯝꯕ ꯑꯃꯒꯨꯝ ꯆꯥꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯀꯕꯛ ꯀꯕꯛ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯁꯤꯒꯤ ꯃꯉꯥꯜꯗꯒꯤ ꯔꯥꯖꯅ ꯎꯔꯝꯃꯤ꯫ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯔꯤꯕꯁꯤ ꯀꯔꯤ ꯄꯣꯠꯅ ꯈꯟꯗꯨꯅ ꯔꯥꯖꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯆꯥꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯎꯕꯗ ꯈꯪꯄꯦꯛ ꯈꯪꯉꯤ꯫ ꯃꯤꯔꯥ ꯃꯁꯥꯒꯤ ꯎꯟꯁꯥ ꯑꯁꯤ ꯂꯦꯟꯊꯠꯆꯗꯨꯅ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯇꯩꯗꯨꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯄꯨ ꯎꯕꯗꯒꯤ ꯄꯥꯏꯔꯝꯂꯤꯕ ꯊꯥꯡ ꯑꯁꯤꯅ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯊꯤꯟꯅꯇꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯔꯥꯖꯁꯤ ꯍꯧꯒꯠꯂꯛꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯪ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯃꯆꯥꯒꯤ ꯃꯁꯝ ꯑꯁꯤ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯛꯂꯥꯡꯅ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡ 1 ꯇꯥꯔꯝꯒꯗꯧꯔꯦ꯫ ꯊꯦꯡꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯛꯁꯪ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯥꯛ ꯊꯣꯡꯒꯠꯄꯒꯨꯝ ꯀꯣꯜ ꯈꯔꯁꯨ ꯇꯥꯈꯤꯕꯒꯨꯝ ꯖ꯭ꯔꯦꯡ ꯖ꯭ꯔꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯈꯔꯁꯨ ꯑꯗꯨꯝ ꯇꯥꯔꯛꯈꯤ꯫ ꯄꯣꯠꯆꯩ ꯂꯧꯊꯣꯛꯄ ꯊꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯝ ꯇꯣꯏꯅ ꯇꯥꯈꯠꯂꯛꯄꯗꯒꯤ ꯔꯥꯖ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯐꯃꯨꯡ ꯑꯁꯤꯗ ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝꯗ ꯑꯃꯨꯛ ꯑꯣꯜꯂꯤ, ꯑꯃꯨꯛ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯃꯨꯛꯁꯨ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯑꯣꯜꯂꯤ꯫ ꯂꯦꯞꯄ ꯅꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯝ ꯇꯥꯈꯠꯂꯛꯄꯗꯒꯤ ꯔꯥꯖꯁꯤ ꯁꯥꯎꯒꯠꯂꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤ ꯍꯧꯗꯣꯛꯇꯦ꯫ ꯃꯊꯟꯇ ꯆꯥꯛꯈꯨꯝꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ꯫ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯐꯃꯨꯡ ꯀꯥ ꯑꯁꯤꯗꯒꯤ ꯆꯥꯛꯈꯨꯝ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥ ꯑꯅꯤ ꯂꯥꯟꯊꯣꯔꯛꯀꯗꯕꯅꯤ꯫ ꯔꯥꯖꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯔꯛꯄꯒ ꯃꯁꯥ ꯑꯁꯤ ꯆꯤꯡꯅꯕ ꯑꯀꯤꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯅ ꯀꯥ ꯑꯅꯤ ꯑꯁꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯌꯧꯔꯛꯏ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯃꯌꯥꯗ ꯄꯥꯜꯂꯤꯕ ꯁ꯭ꯋꯤꯆ ꯑꯁꯤ ꯑꯣꯟ ꯇꯧꯅꯕ ꯑꯃꯝꯕꯁꯤꯗ ꯃꯥꯅ ꯀꯣꯏꯃꯥ ꯃꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯑꯉꯥꯡ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯤ ꯇꯧꯔꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯔꯥꯖ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯈꯪꯇꯥ ꯇꯥꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯔꯥꯖ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯁꯥꯁꯦ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯃꯩꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯑꯣꯟ ꯇꯧꯈ꯭ꯔꯦ꯫ ꯇꯨꯡꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯅꯥꯛ ꯑꯣꯏꯅ ꯊꯝꯂꯤꯕ ꯐꯧ ꯍꯥꯞꯂꯤꯕ ꯀꯩ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜꯂꯣꯏ ꯀꯔꯤꯑꯣꯏ ꯀ꯭ꯔꯦꯛ 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 ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯔꯥꯖ ꯑꯁꯤꯅ "ꯊꯣꯔꯥꯏ ꯃꯆꯥ, ꯍꯧꯗꯣꯡꯂ ꯀꯩꯅꯣ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯍꯜꯂꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯁꯤꯅ ꯄꯥꯛ ꯄꯥꯛ ꯐꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯇꯥꯔꯝꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ, ꯆꯞ ꯂꯦꯞꯈꯤ꯫ ꯃꯗꯨ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯕꯥꯠꯔꯨꯝ ꯂꯣꯝꯗ ꯏꯁꯤꯡ ꯇꯞ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯈꯜꯂꯝꯗꯕ ꯔꯥꯖ ꯑꯁꯤ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯌꯥꯝꯅ ꯐꯥꯎꯔꯛꯏ꯫ "ꯍꯁ, ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ?" ꯉꯥꯏꯍꯥꯛꯇꯪꯁꯨ ꯃꯥꯁꯦ ꯆꯤꯡꯅꯕꯁꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯤ ꯌꯦꯡꯂꯨꯕ ꯌꯥꯔꯔꯣꯏ, ꯑꯩ ꯌꯦꯡꯉꯔꯣꯏ ꯈꯟꯗꯨꯅ ꯐꯃꯨꯡ ꯀꯥ ꯇꯝꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯍꯥꯛꯁꯦ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯎꯅ ꯂꯥꯎꯅ ꯀꯔꯛ ꯀꯔꯛ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯆꯤꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯒꯤ ꯃꯑꯣꯡ ꯈꯔ ꯇꯧꯔꯛꯏ꯫ ꯈꯔꯅꯒ ꯄꯥꯈꯠꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯔꯤꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯅꯠꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯝꯕꯁꯤꯗ ꯃꯈꯨꯠ ꯑꯁꯤꯅ ꯃꯥꯗꯨꯅ ꯂꯥꯛꯄꯁꯤꯅ ꯇꯤꯚꯤ ꯊꯝꯐꯝ ꯀꯥ ꯑꯁꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯏꯃꯨꯡꯒꯤ ꯀꯣꯜ ꯂꯤꯛ ꯑꯇꯩ ꯄꯣꯠꯆꯩ ꯊꯝꯅꯕ ꯀꯥꯗꯨ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯣꯏꯔꯞꯅ ꯊꯥꯕꯜ ꯃꯉꯥꯜ ꯈꯖꯤꯛꯇꯪ ꯐꯥꯎꯖꯤꯜꯂꯛꯄ ꯀꯥꯆꯤꯟꯒꯤ ꯖꯒꯥ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯥꯁꯤꯜꯂꯗꯨꯅ ꯃꯁꯥ ꯑꯁꯤ ꯅꯣꯝ ꯅꯣꯝꯗꯨꯅ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯔꯥꯖꯁꯦ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯝ ꯑꯁꯤ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯎꯕ ꯉꯝꯗꯦ, ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯑꯣꯟꯈꯠꯂꯛꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯥ ꯑꯁꯤ ꯅꯣꯝ ꯅꯣꯝꯗꯨꯅ ꯑꯗꯨꯝ ꯇꯥꯁꯤꯜꯂꯤ꯫ ꯔꯥꯖ ꯀꯤꯔꯕꯁꯨ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯤꯔ ꯂꯥꯏꯔ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯁꯥꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯑꯗꯨ ꯀꯥꯊꯣꯛꯂꯗꯨꯅ ꯈꯤꯈꯤ ꯀꯥꯝꯃꯛꯏ꯫ ꯔꯥꯖꯁꯨ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯁꯤꯁꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯗꯨꯅ ꯃꯥꯒꯤ ꯃꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯥꯖ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯩ꯫
ꯀꯔꯤꯅꯣ ꯈꯟꯅ ꯑꯩꯅ ꯄꯪꯎꯗ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯁꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯃꯃꯁꯤꯗ ꯂꯩꯊꯔꯕꯗꯤ ꯃꯍꯥꯛꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕ ꯃꯤꯄꯥꯏꯕꯗꯒꯤ ꯐꯃꯨꯡ ꯇꯝꯃ ꯂꯥꯛꯏ꯫ ꯀꯥꯁꯤꯗ ꯍꯦꯛ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯒꯦ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯆꯥ ꯃꯤꯔꯥ ꯑꯁꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛ ꯅꯥꯀꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯎꯕꯗ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯕ ꯁꯛꯇꯝ ꯑꯁꯤ ꯐꯠ ꯍꯣꯡꯈꯤ꯫ ꯄꯤꯁꯨꯝ ꯑꯁꯤꯅ ꯏꯁꯨꯛ ꯁꯨꯛꯅ ꯃꯀꯣꯛ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯩꯗꯨꯅ ꯔꯥꯖꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩ꯫ ꯔꯥꯖ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯤꯕ ꯍꯦꯟꯈꯤꯕꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯒꯦ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯊꯛꯇ ꯇꯣꯡꯂꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯔꯥꯖꯕꯨ ꯃꯊꯕꯥꯛꯇ ꯀꯤꯠ ꯅꯝꯈꯤ꯫ ꯔꯥꯖ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯂꯣꯡꯅ ꯇꯥꯏ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯅ ꯑꯃꯨꯛ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯔꯥꯖ ꯄꯥꯈꯠꯄꯅ ꯐꯃꯨꯡ ꯇꯝꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯉꯤ꯫ ꯃꯤꯔꯥꯗꯤ ꯃꯃꯥꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ, ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯃꯤꯠꯇ ꯃꯥꯅ ꯉꯁꯤ ꯖꯥꯠ ꯖꯥꯠ ꯎꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯝꯃꯦꯟ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯅ ꯐꯝꯂꯤꯕ ꯔꯥꯙꯥꯒꯤ ꯐꯤꯕꯝ ꯃꯥꯟꯕ ꯑꯃꯈꯛ ꯔꯥꯖꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ꯫ ꯐꯤꯕꯝ ꯑꯁꯤꯗ ꯔꯥꯖ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯔꯥꯖꯒꯤ ꯃꯁꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯤꯕꯁꯤꯅ ꯊꯛꯊ ꯅꯤꯛꯏ꯫ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯔꯥ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ? ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯕꯗꯤ ꯏꯁꯥꯗ ꯑꯣꯏꯅ ꯇꯦꯡꯕꯥꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯤ ꯇꯅꯧꯔꯕꯤ ꯃꯊꯣꯠ ꯀꯥꯖꯔꯛꯂꯤꯕꯤ ꯅꯧꯖꯔꯤꯕꯤ ꯊꯋꯥꯏ ꯑꯃꯕꯨ ꯂꯃꯈꯥꯡꯗ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯂꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯨꯕꯁꯤꯅ ꯉꯁꯤꯗꯤ ꯃꯥꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯜꯂꯨꯕꯅ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ꯭ꯔꯥ? ꯔꯥꯖ ꯃꯁꯥ ꯑꯁꯤ ꯀꯤꯕꯁꯤꯅ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠ ꯑꯁꯤ ꯀꯟꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯍꯧꯖꯤꯛ ꯀꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥ ꯑꯁꯤ ꯄꯪꯅꯤꯛꯇ ꯅꯤꯛꯄ ꯍꯧꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯈꯣꯜ ꯑꯁꯤ ꯁꯤꯔꯁꯤ ꯇꯧꯏ꯫ ꯍꯥ! ꯑꯁꯨꯝꯅ ꯁꯣꯔ ꯑꯁꯤ ꯀꯥꯝꯊꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯔꯥꯖ ꯑꯁꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯐꯝꯃꯦꯟ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯔꯥꯙꯥ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯃꯨꯁꯨꯛ ꯃꯨꯅ ꯃꯈꯣꯡ ꯑꯁꯤ ꯊꯦꯛꯇꯣꯛꯇꯨꯅ ꯍꯥ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯡ ꯃꯇꯣꯟ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯔꯥꯖꯀꯤ ꯃꯅꯥꯛ ꯇꯝꯅ ꯇꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖ ꯃꯥꯒꯤ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯥꯡꯈꯜ ꯑꯁꯤꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯥꯡꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯔꯥꯙꯥꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯀꯣꯏꯃꯥꯡ ꯃꯥꯡꯗꯨꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯀꯥꯡꯈꯜꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯗꯅ ꯆꯞ ꯂꯦꯞꯈꯤ꯫ ꯔꯥꯖꯁꯦ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯤꯗꯗꯤ ꯀꯣꯌꯦꯡ ꯌꯦꯡꯂꯨꯏ꯫ ꯔꯥꯖꯀꯤ ꯀꯥꯡꯈꯜ ꯃꯃꯥꯏ ꯑꯁꯤꯗ ꯐꯠ ꯂꯥꯎꯅ ꯂꯤꯡꯈꯠꯂꯛꯇꯨꯅ ꯔꯥꯙꯥꯁꯦ ꯏꯁꯨꯛ ꯁꯨꯛꯅ ꯍꯥ ꯀꯥꯝꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯥꯎꯒꯠꯂꯛꯏ꯫ ꯔꯥꯖ ꯍꯟꯗꯛꯃꯛꯇꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯪꯂꯥꯎ ꯂꯧꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤ ꯉꯁꯥꯏ ꯃꯈꯩ ꯃꯤꯀꯞ ꯊꯣꯛꯂꯝꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯄꯨ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨ ꯀꯧꯔꯤ꯫ ꯇꯥꯃꯜꯂꯛꯇ꯭ꯔꯕꯁꯤꯗ ꯔꯥꯖꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇꯨꯅ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯀꯧꯔꯤ꯫ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯔꯥꯖꯄꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯑꯗꯨꯕꯨ ꯔꯥꯙꯥꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯅꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯍꯟꯗꯕꯅꯤ꯫ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯅ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯅ ꯏꯁꯨꯛ ꯁꯨꯛꯅ ꯔꯥꯖꯀꯤ ꯃꯊꯕꯥꯛ ꯑꯁꯤꯗ ꯃꯥꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯃꯥꯕꯨ ꯎꯗꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯨꯕ ꯃꯍꯥꯛꯈꯛꯅꯗꯤ ꯎꯔꯤ꯫ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕꯗ ꯔꯥꯖ ꯑꯋꯥ ꯆꯩꯅꯥ ꯃꯔꯛ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯊꯦꯡꯂꯕ ꯀꯥꯜ ꯑꯁꯤꯗ ꯍꯜꯂꯛꯑꯁꯨ ꯌꯥꯔꯣꯏꯗꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗ꯭ꯔꯥ ꯈꯟꯅ ꯁꯣꯔ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯍꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯌꯥꯝꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯔꯥꯖꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯆꯦꯟꯊꯣꯛꯅꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ꯫
ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯏꯃꯨꯡ ꯑꯁꯤ ꯎꯆꯦꯛ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯤꯜꯂꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯆꯤꯜ ꯑꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯤ ꯅꯥꯀꯜꯂꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥ ꯃꯁꯥ ꯄꯨꯝꯕ ꯊꯛꯇ ꯅꯤꯛꯇꯨꯅ ꯀꯤꯅ ꯐꯝꯂꯤ꯫ ꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯔꯥꯖꯇ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯁꯤꯅ ꯑꯍꯨꯝꯂꯛ ꯅꯥꯟꯊꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯖ ꯃꯁꯥꯁꯦ ꯉꯁꯥꯏ ꯃꯈꯩ ꯐꯨꯟꯖꯤꯜꯂꯨꯕ ꯁꯣꯔ ꯑꯁꯦ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯗꯨꯃꯛꯄꯨ ꯔꯥꯖ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯐꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥ ꯐꯝꯂꯝꯕꯗꯒꯤ ꯁꯞꯇ ꯀꯥꯏꯅ ꯑꯀꯟꯕ ꯌꯥꯠꯂꯕ ꯈꯣꯜꯂꯥꯎ ꯑꯃꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯆꯥ ꯑꯗꯨꯒꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯊꯣꯛꯀꯦ ꯇꯧꯔꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯔꯥꯖꯁꯨ ꯄꯨ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯤꯔꯥꯗꯤ ꯃꯃꯤꯠ ꯑꯁꯦ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯄꯥꯁꯤꯒꯤ ꯃꯊꯛꯇ ꯁꯟ ꯁꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯤ ꯃꯊꯕꯥꯛꯇ ꯀꯤꯠ ꯐꯝꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯏꯕꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯤꯔꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗ ꯃꯍꯩ ꯌꯥꯎꯕꯒꯨꯝ ꯊꯋꯥꯏ ꯆꯪꯈꯤꯕꯁꯤꯅꯔ ꯈꯪꯗꯦ ꯔꯥꯖꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯁꯦ ꯃꯈꯨꯠ ꯑꯁꯤꯕꯨ ꯐꯨꯛꯇꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯥꯏꯕꯒꯤ ꯃꯈꯨꯠ ꯑꯁꯤ ꯐꯥꯎꯕ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯁꯥꯐꯨ ꯑꯁꯤꯅ ꯃꯥꯏꯕꯁꯤ ꯐꯩꯖꯣꯝ ꯀꯨꯌꯦꯠꯀ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯣꯡꯅ ꯇꯥꯏ꯫ ꯇꯧꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯑꯗꯨꯝ ꯂꯦꯞꯊꯔꯛꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯀꯧꯁꯤꯟꯕꯗꯒꯤ ꯃꯍꯩ ꯃꯥꯒꯤ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯅꯨꯄꯤ ꯈꯔ ꯑꯃꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕꯤ ꯔꯥꯖꯀꯤ ꯂꯣꯏꯅꯕꯤ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥꯗꯤ ꯃꯥꯏꯕꯗꯨꯅ ꯃꯤ ꯀꯧꯕꯁꯤꯗ ꯁꯥꯎꯔꯗꯨꯅ ꯔꯥꯖꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯝꯕꯁꯤ ꯊꯥꯗꯣꯛꯂꯒ ꯁꯞꯇ꯭ꯔ ꯑꯃꯗ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯂꯗꯨꯅ ꯃꯇꯤꯜ ꯑꯁꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯍꯥ ꯍꯥ ꯀꯥꯝꯕꯣꯏ ꯉꯪꯕꯣꯏ ꯀꯔꯤꯑꯣꯏ ꯁꯟ ꯁꯥꯗꯨꯅ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯃꯥꯏꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯃꯨꯛ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯏꯕꯁꯤꯒꯤ ꯃꯈꯧꯔꯤ ꯑꯁꯤꯗ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯨꯏꯒꯨꯝ ꯃꯅꯝ ꯅꯝꯂꯒ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯈꯧꯔꯤ ꯃꯦꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯔꯥꯖꯁꯨ ꯃꯈꯧꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯁꯤꯜꯂꯝꯕꯁꯤꯗ ꯎꯍꯨ ꯎꯍꯨ ꯀꯥꯝꯗꯨꯅ ꯐꯤ ꯑꯃ ꯄꯥꯔꯗꯨꯅ ꯃꯆꯥ ꯃꯤꯔꯥꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯨꯞꯁꯤꯜꯂꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯅꯍꯥ ꯈꯔ ꯑꯃꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯔꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯀꯥꯡꯊꯣꯜ ꯑꯁꯤꯗ ꯐꯥꯖꯤꯜꯂꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯃꯤꯔꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯅꯤ ꯊꯣꯛꯄꯒꯨꯝ ꯉꯔꯪ ꯉꯔꯪ ꯉꯪꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯍꯧꯅ ꯍꯧꯅ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤ꯫ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯏꯕꯁꯨ ꯃꯥꯒꯤ ꯀꯣꯌꯦꯠ ꯑꯁꯤ ꯁꯦꯝꯖꯤꯜꯂꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯧꯊꯣꯔꯛꯏ꯫ ꯃꯤꯔꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯆꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯩ꯫ ꯃꯥꯏꯕ ꯑꯁꯤꯅ ꯍꯦꯛ ꯁꯣꯟꯕ ꯍꯧꯕꯒ ꯃꯤꯔꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯩ ꯑꯁꯥꯡꯕ ꯑꯃꯒ ꯀꯦꯟꯗꯟ ꯑꯃꯒꯁꯨ ꯊꯥꯗꯨꯅ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯔꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯁꯤ ꯅꯣꯡ ꯉꯥꯟꯐꯝ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯌꯨꯛ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯔꯥꯙꯥꯒꯤ ꯃꯄꯥꯁꯨ ꯃꯌꯥꯝ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤꯕꯁꯤꯗ ꯀꯔꯤꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯁꯨꯃꯥꯡ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯐꯥꯠꯂꯤꯕꯁꯤꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯛꯏ꯫ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯂꯥꯏ ꯆꯪꯂꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯕ ꯃꯁꯝ ꯃꯅꯥ ꯏꯆꯣꯏ ꯆꯣꯏꯅ ꯂꯩꯔꯤꯕꯤ ꯃꯆꯥꯒꯨꯝꯂꯕ ꯃꯤꯔꯥ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯏꯕꯁꯤꯅ ꯋꯥꯍꯪ ꯍꯪꯂꯛꯇ꯭ꯔꯤꯉꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯁꯤꯅ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯑꯋꯥꯐꯝꯅ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯅꯍꯥꯛ ꯏꯁꯨ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯎ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯤꯔꯥ ꯏꯁꯨꯛ ꯁꯨꯛꯅ ꯃꯥꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯕ ꯈꯨꯝꯂꯛꯇꯕꯗꯨꯅ ꯁꯥꯎꯅ ꯃꯤꯔꯥꯒꯤ ꯃꯁꯥꯁꯤꯗ ꯇꯥꯏꯔꯦꯟ ꯃꯁꯥꯁꯤꯅ ꯑꯍꯨꯝꯂꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯀꯜꯂꯨꯕꯗꯒꯤ ꯃꯤꯔꯥꯁꯦ ꯈꯌꯥꯛꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯃꯥꯏꯕꯅ ꯅꯪ ꯑꯋꯥꯐꯝꯅ ꯇꯥꯒꯅꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯂꯤꯕꯅꯣ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯤꯔꯥ
ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯈꯨꯝꯃꯛꯏ ꯑꯩ ꯔꯙꯥꯅꯤ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯩꯕꯨ ꯐꯨꯒꯅꯨ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯔꯙꯥ ꯅꯤꯡꯁꯤꯡꯅꯕ ꯍꯧꯔꯛꯏ ꯃꯤꯔꯥꯒꯤ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯔꯙꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯁ꯭ꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯪꯂꯒ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯔꯥꯖꯇꯤ ꯍꯨꯃꯥꯡ ꯄꯥꯈꯠꯂꯛꯏ ꯃꯁꯥ ꯄꯨꯝꯕ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯆꯤꯟꯊꯔꯛꯏ ꯃꯥꯏꯕꯁꯤꯅ ꯃꯤꯔꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯋꯥꯍꯪ ꯃꯈꯥ ꯆꯠꯊꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯅꯃꯥꯟꯅꯕꯤꯁꯤꯒꯤ ꯍꯛꯆꯥꯡꯗ ꯅꯪꯅ ꯇꯣꯡꯂꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯃꯤꯔꯥ ꯔꯥꯖꯇ ꯃꯃꯥꯏ ꯑꯁꯤ ꯐꯠ ꯑꯣꯟꯈꯠꯂꯛꯏ ꯆꯣꯡꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯨꯟꯈꯤꯕꯁꯤꯅ ꯃꯁꯥꯁꯦ ꯂꯦꯡꯕꯗꯤ ꯉꯝꯗꯦ ꯔꯥꯖꯇ ꯃꯇꯤꯟ ꯊꯨꯏ ꯌꯥꯅ ꯁꯤꯆꯤꯜꯂꯤ ꯑꯁꯨꯝꯅ ꯉꯪꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯋꯥ ꯑꯃꯨꯛ ꯉꯥꯡꯂꯛꯏ ꯆꯠꯂꯣꯏ ꯑꯩ ꯆꯠꯂꯣꯏ ꯀꯀꯥ ꯍꯥꯠꯀꯅꯤ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯔꯙꯥ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯇꯝꯅꯔꯛꯄ ꯍꯧꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯁꯤ ꯁ꯭ꯌꯥꯝ ꯔꯤꯛꯁꯣ ꯊꯧꯒꯅꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯉꯣꯟꯗꯗꯤ ꯃꯆꯥꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯔꯙꯥ ꯂꯩꯈꯤꯗꯕꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯑꯍꯤꯡꯅꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯇꯧꯈꯤ ꯃꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯟ ꯅꯍꯥ ꯑꯉꯥꯡ ꯄꯨꯝꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯡꯉꯝꯗꯅ ꯀꯞꯄ ꯑꯃꯗꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯥꯀꯟꯗ ꯇꯥꯟꯅꯈꯤ ꯃꯌꯥꯝ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯊꯧꯁꯥꯈꯤꯗꯕꯅꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯇꯣꯏꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯟꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯔꯛꯈꯤ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯕ ꯆꯤꯡꯅꯕ ꯐꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯖꯇꯤ ꯔꯙꯥꯕꯨ ꯍꯥꯠꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯞꯇꯥ ꯑꯃ ꯁꯨꯇꯤ ꯂꯧꯗꯨꯅ ꯊꯕꯛ ꯀꯥꯗꯕ ꯃꯈꯩ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤ ꯑꯍꯤꯡꯗ ꯃꯈꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯕ ꯅꯍꯥ ꯈꯔꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯅꯨꯃꯤꯠ ꯑꯁꯤ ꯊꯧꯕ ꯃꯇꯣꯝꯇ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯑꯍꯤꯡꯅ ꯇꯞꯅ ꯃꯌꯨꯝ ꯍꯜꯂꯛꯏ ꯔꯙꯥꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯀꯩꯁꯨꯝ ꯋꯥꯈꯜ ꯇꯧꯗꯅ ꯔꯙꯥ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎꯗꯨꯅ ꯆꯠꯂꯤ ꯈꯖꯤꯛꯇꯪ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯐꯪꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯛꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯔꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯩ ꯃꯁꯤ ꯎꯕꯗ ꯊꯧꯕꯁꯤ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯏ ꯕꯦꯃꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯊꯦꯡꯕꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯑꯗꯨꯕꯨ ꯈꯨꯝꯃꯛꯇꯦ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ ꯃꯁꯝ ꯑꯁꯤ ꯆꯣꯠꯂꯤ ꯃꯃꯥꯏꯁꯤꯁꯨ ꯈꯨꯝꯖꯤꯜꯂꯤ ꯊꯧꯕꯅ ꯃꯁꯥ ꯑꯁꯤ ꯃꯥꯒꯤ ꯁꯌꯦꯡ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯕꯦꯃꯥ ꯑꯁꯨꯝ ꯇꯣꯏꯅ ꯀꯧꯔꯤ ꯃꯁꯥꯁꯦ ꯌꯥꯝꯅꯁꯨ ꯏꯪꯉꯤ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯁꯤꯗ ꯊꯧꯕꯁꯦ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯌꯦꯡꯕꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯁꯥꯎꯔꯞꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ ꯊꯧꯕꯅ ꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯕꯁꯦ ꯀꯩꯗꯧꯕꯩ ꯈꯨꯝꯗ꯭ꯔꯤꯕꯅꯣ ꯅꯪ ꯀꯅꯥꯅꯣ ꯁꯦ ꯀꯩꯗꯧꯔꯤꯕꯅꯣ ꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯟꯗꯛꯇꯤ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯛꯏ ꯆꯣꯠꯂꯤꯕ ꯃꯁꯝ ꯑꯁꯤ ꯈꯖꯤꯛ ꯍꯥꯏꯗꯣꯔꯛꯏ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯈꯝꯕꯗ ꯐꯠ ꯑꯣꯟꯈꯠꯂꯛꯏ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯏ ꯄꯤꯁꯨꯝ ꯏꯁꯨꯛꯅ ꯕꯕꯥ ꯉꯥꯏꯔꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯔꯙꯥꯅꯤ ꯈꯪꯂꯕꯗ ꯊꯧꯕꯁꯦ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯔꯙꯥꯅ ꯊꯧꯕꯒꯤ ꯃꯀ꯭ꯔꯥꯡꯗ ꯁꯠ ꯂꯤꯠꯇꯨꯅ ꯃꯃꯥꯡꯃꯛꯇꯗ ꯐꯤꯕꯝ ꯀꯥꯏꯅ ꯂꯦꯞꯂꯤ ꯃꯁꯤ ꯎꯕꯗ ꯀꯤꯕ ꯍꯦꯜꯂꯕ ꯊꯧꯕ ꯂꯥꯎꯕ ꯉꯝꯗꯅ ꯃꯆꯤꯜ ꯑꯁꯤ ꯄꯨꯟꯅ ꯐꯥꯖꯤꯜꯂꯗꯨꯅ ꯃꯃꯤꯠ ꯑꯁꯤ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯃꯌꯥꯗꯒꯤ ꯀꯨꯡꯒꯣꯜ ꯀꯥꯗꯨꯅ ꯀꯣꯟꯊꯣꯡ ꯃꯌꯥ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯛꯊꯔꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯁꯤꯕ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤ
ꯅꯤꯁꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯈꯟꯅꯈꯤ꯫ ꯔꯥꯖꯀꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯤꯔꯥꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯑꯩ ꯍꯥꯠꯀꯅꯤ, ꯀꯀꯥꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯑꯩ ꯀꯀꯥ ꯍꯥꯠꯀꯅꯤ, ꯑꯩꯕꯨ ꯐꯥꯒꯅꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯐꯥꯒꯅꯨ, ꯍꯦ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯔꯥꯖ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ, ꯆꯦꯟꯒ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯔꯥꯗꯤ ꯔꯥꯙꯥꯒꯤ ꯊꯋꯥꯏ ꯆꯪꯕꯁꯤꯅ ꯃꯁꯥꯁꯦ ꯐꯦꯔꯦ ꯐꯦꯔꯦ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯤꯕꯁꯦ ꯃꯌꯥꯅꯁꯨ ꯆꯤꯛꯅꯕ ꯍꯣꯠꯅꯩ꯫ ꯁꯥꯊꯤꯔꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯇꯧꯔꯛꯏ꯫ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯔꯥꯖꯗ ꯄꯤꯆꯨꯝ ꯑꯁꯤ ꯏꯁꯨꯛ ꯁꯨꯛꯅ ꯌꯥꯝꯅ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯃꯤꯔꯥ ꯍꯥꯠꯀꯅꯤ, ꯃꯥꯕꯨ ꯑꯩꯅ ꯄꯨꯒꯅꯤ, ꯑꯩ ꯆꯠꯂꯣꯏ, ꯑꯩ ꯃꯥꯕꯨ ꯄꯨꯒꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯆꯦꯟꯒꯦ ꯇꯧꯔꯝꯕ ꯔꯥꯖꯄꯨ ꯆꯦꯟꯗꯅꯕ ꯂꯧꯔꯛꯏ꯫ ꯂꯦꯞꯂꯝꯕ ꯌꯦꯡꯂꯝꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯤꯗꯨꯅ ꯑꯃꯒ ꯑꯃꯒ ꯀꯣꯟꯁꯤꯟꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯏꯕꯁꯤꯅ ꯔꯥꯖꯄꯨ ꯆꯦꯟꯗꯅꯕ ꯈꯥꯝꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛ ꯐꯥꯅꯕ ꯍꯣꯠꯅꯒꯅꯤ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯥꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯗꯨ ꯐꯠꯇꯦ ꯏꯕꯦꯝꯃ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯥꯗꯣꯡꯗ ꯅꯪꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯠꯄ ꯋꯥꯍꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯍꯥꯏꯌꯨ ꯇꯝꯃꯣ, ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩꯈꯣꯏꯗ ꯇꯝꯃꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯕ ꯃꯤꯔꯥꯁꯦ ꯈꯪꯇꯞ ꯇꯞꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨꯗꯤ ꯏꯁꯨꯛ ꯁꯨꯛꯅ ꯃꯃꯥꯏ ꯇꯝꯅ ꯂꯨꯞꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯔꯥꯙꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯩꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯈꯠꯄꯤꯗꯨꯅ ꯅꯈꯣꯏꯅ ꯊꯝꯕꯤꯈꯤꯅꯤ? ꯃꯃꯤꯠꯇ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯞ ꯇꯞ ꯇꯥꯔꯒ ꯋꯥ ꯉꯥꯡꯂꯛꯏ꯫ ꯋꯥꯍꯩ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯉꯛꯆꯥꯅꯅ ꯑꯃꯒ ꯑꯃꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯈꯔ ꯑꯃꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯥꯡꯅꯩ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯉꯛꯆꯥꯅꯩ꯫ ꯔꯥꯖ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯔꯨ ꯂꯨꯛꯊꯅ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯇꯨꯒꯤ ꯃꯍꯩ ꯐꯣꯜ ꯑꯣꯏꯅ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯟ ꯌꯥꯖꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯙꯥꯒꯤ ꯃꯄꯥ ꯁ꯭ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝ ꯑꯁꯤ ꯃꯥꯁꯨ ꯇꯥꯔꯤ꯫ ꯃꯥꯏꯕꯗꯣ ꯆꯤꯡꯅꯕ ꯈꯔ ꯈꯔ ꯐꯥꯎꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯈꯪꯅꯤꯡꯕ ꯍꯦꯟꯈꯤꯕꯅ ꯃꯤꯔꯥꯅ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯁꯤ ꯉꯥꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯃꯔꯨ ꯂꯨꯛꯊꯔꯝꯕ ꯃꯤꯔꯥꯁꯤ ꯃꯃꯥꯏ ꯐꯤꯕꯝ ꯀꯥꯏꯅ ꯐꯠ ꯍꯥꯏꯒꯠꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯕꯨ ꯍꯥꯠꯄꯅꯤ, ꯑꯩꯕꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯄꯅꯤ, ꯑꯩ ꯍꯥꯠꯀꯅꯤ, ꯑꯩꯅ ꯀꯀꯥꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯛꯏ꯫ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯁ꯭ꯌꯥꯝ ꯆꯤꯡꯅꯕ ꯍꯦꯟꯈꯤꯕꯅ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤ꯫ ꯀꯣꯟꯊꯣꯡꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯤ꯫ ꯅꯥꯀꯟꯗꯨꯗ ꯂꯩꯔꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯃꯣꯠꯂꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯇꯥꯛꯂꯝꯗꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯀꯣꯟꯅ ꯊꯪꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯈꯨꯠ ꯑꯁꯤ ꯍꯨꯝꯖꯤꯟꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯍꯦꯛ ꯊꯦꯡꯂꯨꯕꯗ ꯁ꯭ꯌꯥꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥ ꯔꯥꯙꯥ, ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯛꯄꯗ ꯄꯨꯝꯊꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯗꯨꯅ ꯄꯨꯈꯠꯂꯛꯏ꯫ ꯁ꯭ꯌꯥꯝ ꯑꯉꯥꯎꯕꯒ ꯄꯪꯈꯛ ꯑꯣꯏꯔꯦ꯫ ꯄꯠꯊꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯤꯅ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯏꯁꯤꯡ ꯑꯐꯕꯅ ꯃꯆꯥ ꯑꯗꯨꯕꯨ ꯏꯔꯨ ꯂꯨꯕꯤꯕꯅꯤ ꯈꯟꯅ ꯀꯞꯅ ꯀꯞꯅ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯁꯤꯕ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯥꯍꯣꯡ ꯁꯥꯅ ꯄꯨꯁꯤꯟꯕꯤꯔꯤ꯫ ꯑꯣꯏꯔꯦ ꯃꯄꯥꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ꯫ ꯀꯔꯝꯅꯗꯤ ꯊꯃꯣꯏ ꯀꯥꯏꯔꯣꯏ? ꯂꯥꯏꯔꯖꯔꯕꯁꯨ ꯃꯐꯤ ꯐꯖꯅ ꯁꯦꯠꯇ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯀꯣꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯤꯀꯨꯞ ꯈꯔ ꯁꯣꯏꯈꯤꯕꯁꯤꯅ ꯃꯆꯥꯕꯨ ꯂꯃꯈꯥꯡꯗ ꯂꯦꯝꯅ ꯃꯥꯡꯂꯤꯗꯣ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯍꯦꯜꯂꯕ ꯁ꯭ꯌꯥꯝ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯔꯥꯖꯀꯤ ꯃꯌꯨꯝ ꯇꯝꯅ ꯃꯐꯤ ꯃꯔꯣꯟ ꯏꯆꯣꯠ ꯆꯣꯠꯅ ꯑꯐꯤꯡ ꯑꯁꯥꯎꯒ ꯂꯣꯏꯅꯅ ꯁꯛꯇꯝ ꯑꯃꯗ ꯂꯥꯛꯂꯤ꯫
ꯁꯣꯝꯗꯅ ꯃꯤꯔꯥ ꯃꯈ꯭ꯌꯥꯠ ꯑꯁꯦ ꯏꯔꯥꯎ ꯂꯥꯎꯅ ꯀꯥꯗꯨꯅ ꯅꯣꯛꯇꯨꯅ ꯔꯥꯁ ꯑꯃꯗꯤ ꯃꯥꯏꯕꯁꯤꯗ ꯌꯦꯡꯂꯤ꯫ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯃꯛ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯅꯔꯤ꯫ ꯃꯇꯧ ꯂꯪꯉꯣꯜ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯃꯌꯨꯝꯗ ꯃꯥꯒꯤ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯏꯕ ꯑꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯤꯔꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯔꯥꯙꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯤ, ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯁꯤꯕꯒ ꯑꯍꯤꯡꯕꯒ ꯄꯨꯟꯁꯤꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯂꯩꯐꯝꯗ ꯆꯠꯂꯨ, ꯏꯁꯨꯒꯤ ꯍꯛꯆꯥꯡ ꯊꯥꯗꯣꯛꯑꯣ꯫ ꯇꯩꯔꯦꯟ ꯃꯁꯥꯁꯤꯅ ꯐꯠ ꯐꯠ ꯀꯜꯂꯤ꯫ ꯃꯤꯔꯥ ꯃꯁꯥꯁꯦ ꯐꯦꯔꯦ ꯐꯦꯔꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯁꯥꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯀꯠꯂꯛꯏ꯫ ꯄꯨꯜꯂꯤꯕꯗꯣ ꯅꯥꯟꯊꯣꯛꯅꯕ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯃꯊꯣꯡ ꯈꯪꯗꯅ ꯂꯥꯎꯔꯛꯏ꯫ ꯉꯔꯪ ꯉꯔꯪ ꯉꯪꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ, ꯑꯩ ꯆꯠꯂꯣꯏ, ꯑꯩ ꯆꯠꯂꯣꯏ, ꯑꯩ ꯃꯤ ꯍꯥꯠꯀꯅꯤ, ꯑꯩ ꯃꯤ ꯍꯥꯠꯀꯅꯤ, ꯀꯀꯥ ꯍꯥꯠꯀꯅꯤ, ꯑꯩꯅ ꯀꯀꯥꯕꯨ ꯍꯥꯠꯀꯅꯤ, ꯑꯁꯨꯝ ꯇꯧꯔꯤ꯫ ꯃꯥꯏꯕꯁꯤꯅ ꯇꯩꯔꯦꯟ ꯃꯁꯥꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯁꯤꯗ ꯔꯥꯙꯥꯁꯦ ꯃꯤꯔꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗꯅꯤ ꯁ꯭ꯌꯥꯝ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯏꯟꯊꯣꯛ ꯆꯪꯂꯛꯇꯨꯅ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯇꯥꯁꯤꯟꯗꯨꯅ ꯀꯤꯅ ꯀꯤꯅ ꯄꯥꯈꯠꯅ ꯐꯝꯂꯤꯕ ꯔꯥꯖꯀꯤ ꯃꯔꯥꯏꯕꯛꯇ ꯐꯤꯕꯝ ꯁꯣꯛꯅ ꯊꯥꯡꯖꯧ ꯑꯗꯨꯅ ꯌꯥꯟꯊꯛꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯦ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯤꯄꯥꯏꯕ ꯑꯀꯤꯕ ꯍꯦꯟꯅꯕꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯅꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯍꯣꯏꯃꯥ ꯍꯥꯗꯨꯅ ꯐꯨ ꯍꯥꯞꯀꯠꯇꯨꯅ ꯃꯄꯥꯟꯂꯣꯝ ꯆꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯈ꯭ꯔꯕꯗ ꯔꯥꯖꯇꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯁꯦ ꯂꯧꯐꯝ ꯈꯪꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯁꯣꯔ ꯑꯁꯦ ꯀꯟꯅ ꯀꯟꯅ ꯍꯣꯟꯗꯨꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯔꯥꯖꯀꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯎꯕꯗ ꯃꯤꯔꯥꯁꯦ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈ꯭ꯌꯥꯠ ꯂꯥꯎꯅ ꯀꯥꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯂꯒ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯛꯊꯔꯛꯈꯤ꯫ ꯔꯥꯙꯥꯒꯤ ꯃꯄꯥ ꯁ꯭ꯌꯥꯝꯅ ꯃꯆꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯂꯦ ꯈꯟꯅ ꯊꯃꯣꯏ ꯄꯦꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯠꯇꯗꯨꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯃꯈꯥꯡꯗ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯐꯝꯊꯈꯤ꯫ ꯋꯥꯂꯥꯜ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯤꯔꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯔꯥꯙꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤ ꯅꯤꯉꯝꯂꯒ ꯐꯠꯇ꯭ꯔꯕ ꯔꯥꯖꯄꯨ ꯃꯄꯥꯅ ꯍꯥꯠꯈ꯭ꯔꯕꯁꯤꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯁꯦ ꯉꯁꯤꯗꯤ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯈꯟꯗꯨꯅ ꯂꯩꯔꯩꯕꯥꯛꯇ ꯄꯦꯟꯖꯔꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁ꯭ꯌꯥꯝꯅ ꯔꯥꯖꯄꯨ ꯍꯥꯠꯄꯒꯤ ꯃꯔꯝ ꯑꯁꯦ ꯈꯪꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯙꯥꯕꯨ ꯍꯥꯠꯂꯨꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯈꯪꯅꯔꯛꯈꯤ꯫ ꯔꯥꯙꯥꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛ ꯈꯔꯒꯤ꯫ ꯔꯥꯙꯥ ꯅꯣꯡꯃ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯐꯝꯗꯨꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯈꯨꯠ ꯃꯆꯥ ꯑꯁꯤꯅ ꯂꯩꯕꯥꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯛꯂꯤ꯫ ꯀꯔꯤ ꯌꯦꯛꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯤꯒ ꯑꯃꯠꯇ ꯍꯥꯟꯅ ꯌꯦꯡꯍꯟꯕ ꯄꯣꯟꯗꯦ꯫ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯔꯥꯙꯥꯁꯦ ꯆꯍꯤ 9 ꯍꯦꯜꯂꯛꯀꯗꯧꯔꯦ꯫ ꯃꯄꯥꯅ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤ꯫ ꯃꯇꯣꯝꯇꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯐꯤ ꯃꯔꯣꯟ ꯏꯃꯣꯟ ꯃꯣꯠꯂꯤ꯫ ꯃꯍꯥꯛ ꯄꯣꯛꯄꯗ ꯃꯃꯥꯁꯦ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯈꯟꯅꯤ꯫ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯤꯅꯤ꯫ ꯃꯄꯥꯅ ꯅꯣꯡꯃꯒꯤ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯕꯨ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯔꯤꯛꯁꯣ ꯊꯧꯕ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯔꯥꯙꯥ ꯃꯇꯣꯝꯇ ꯂꯩꯍꯧꯏ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯙꯥꯅ ꯁꯨꯃꯥꯡꯗ ꯐꯝꯂꯤꯕꯗꯣ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯦꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯨꯅ ꯍꯦꯛꯇ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯈꯤꯕꯁꯤꯗ ꯔꯥꯙꯥꯁꯦ ꯆꯨꯔꯤ ꯇꯥꯐꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯑꯃꯨꯛ ꯐꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥ ꯂꯥꯛꯏ꯫ ꯃꯁꯥꯁꯦ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯆꯥꯅ ꯆꯥꯅꯕ ꯍꯣꯇꯦꯜꯗꯒꯤ ꯆꯥ ꯈꯔ ꯂꯩꯔꯛꯇꯨꯅ ꯇꯞꯅ ꯆꯠꯂꯛꯏ꯫ ꯃꯄꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯆꯥꯛ ꯑꯣꯏꯔꯝꯕꯁꯤꯗ ꯃꯈꯨꯠ ꯑꯁꯦ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯆꯥꯔꯤ꯫ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯕꯨꯡ, ꯏꯃꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯁ꯭ꯌꯥꯝꯅ, ꯂꯥꯛꯀꯅꯤ꯫ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯎꯁꯦ꯫ ꯄꯥꯕꯨꯡꯁꯦ ꯉꯁꯤꯗꯤ ꯑꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯨꯝꯂꯁꯤ ꯏꯆꯥꯊꯣꯏꯕꯤ꯫ ꯔꯥꯙꯥ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯀꯟ ꯍꯤꯞꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯌꯥꯝꯒꯤ ꯃꯁꯥꯗꯣ ꯅꯤꯡꯊꯝꯊꯥ ꯑꯁꯤꯗ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ꯫ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯥꯍꯦꯗꯨꯅ ꯐꯃꯨꯡ ꯑꯁꯤꯗ ꯂꯩ꯫ ꯔꯥꯙꯥ ꯑꯉꯥꯡꯅꯒ ꯑꯣꯏꯔꯦ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯄꯥ ꯑꯁꯤꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥ ꯑꯁꯤ ꯇꯨꯃꯤꯟ ꯇꯨꯝꯊꯈ꯭ꯔꯦ꯫ ꯔꯥꯙꯥꯁꯨ ꯃꯄꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ
नुमितुमसु हौखि नोंगालकपदा राधासु मतोमदा तुमदुना लेरम्मि हानगुम मपा रिक्शा थौब nganta hauduna adum chalibani राधासु हगतुना सेगाइरबा अमनबा लाइदि अमा सानदुना लै नुंथिंगि मतम मसिदा युमलोनबा सिंग सानदुना पुल्लिङैदा नुमित तारक मतम चोरे चुरी ताफमदा फमदुना मपा लाकपा ngairi श्याम सोमदा ट्राफिकना अरानबा लंबीदा रिक्शा थौरी हादुना फाजिन्दुना थमख्रे सोमदना राधा मपा लाकपा ngairi असुमसुम थिंजिलकले निंथम थानक ओइबगा कनासु मपान थोनदे अदुबु मखोइ नाहाखरा निसागी इपाकदा तारंग मलंग अमदा लेरिबा कांगबु खरमदी अदुम चले मखोइसिंग निसागी मंगला लमदा राधा होई कोंथोंगदो फावरगा लाकपने अंगांग ओरिबा राधाना अममदुदा फमलग लेरम उबदा खंपेक खंगसु यावरे मिनुंगसी अमगा लोइनना अंगांग अदो मपानदा लेगनु युमदा चंगो हरमलगा चटपसु यावखि निहाक लेरबा मतुंगदा राधागी इंखोनुंग पुनबा मागी कका थोकपा रासे तपताई ngawraga gari macha amada thojilei konthong mayara thorokduna radhana magi mapasibu ngairiga leramsi uba matamasida gari khamna kumtharaklaga karamba sagi wakhan khalakpano khantha hodre rasu nishaki mayaiga punamak singa se puchinkituna masagom nabi angang orebi tanawrabi radha siki ijat bafumadu maktada amamba mi leitaba khudong chawa silaudana mangan biki pigliba angang macha taibangi awa nungai karimata khangidribi radha se kanna kana makhon thona kappa hore phattaba sagi lamcha chaluba rasa se lekai miya masibu kirakpa pakhalakpadagi mapa halakpa ngajaribi radagi makhori se mana met khai bore kasum khangjadribi maran chule jadrabi angang oiribi radha sibu magna sumna topa matam masida yamna wana sor phuini punole chaba thakpasu ningma thungjadabi kanada su karimata kajadabi राज के मचा नुपी कछु लून तिनजबी राधा आसिबु असुमना राजना चपलगा हाथ के तौब मतम मसिदा खोंजेल से पिकना पिकना अक तोरे अदुगा अंगांग महागना कका मतिन से ओरो ओरो तादना मखोंग असि फिदिंग फिदिंग काउदना ममित असे ngoro ngoro उखतुना अवासेना खांगले ममलो मफम मसिदा ममितिक मपी असिसु लेपलेतन तारिबसे अंगानबु ओरबदी खंगसु खंगनी सोर होनबा खंगलेप लेपख्रे ngihaktangi matungdadi gyan mangduna mahakse leimai thaka takre mata wasida rasna radha se siri khankre lambi gi nakanda teklaba thongra panba sijin nadraba motlaba pukhi sida radhabu mana puruga laki aduga pukhi simaktada mana langthabiramme ras hathu humangte thokta toktuna gari thawjilotuna laki taseng makti राधा सीब नते वाखिबदुना वानथदुना सीब ngamda तारंगलेंगे तंजासिदा पुखरी अदुगी मनुंगदा मुलंगथब मतमदी करमदी हिंगनी अदुम थवाई थाब ताबनी सीब ताबनी निहाकी मतुंगददी मपासे रिक्शोद थौदुना हथुअतु लाई मसांगरमननी खंदुना हलई इमुंग चंगदुना येंगलबदा राधा से माना कोइको कुबु मतमदी खुमक्त्रे मचाना खुमक्त्रबदा थीबदे आब थीरे येंगबि याब येंगले मागा पुलंबा तिनरंबा ममानबि सिंगी युमदसु येंगले अदुब लैत्रे थंगनब सिंगसु हांगले खांगदे उदे हाबा बकुम सिनतना कैसुम ताब फंगदे असुमना मचानपि थीबा फंगलक्तबदा मपा श्यामसे ngौचिनरले मतोमति यावजबिनी ममासु लैत्रिबिनी कदाय चलिबनो कदायदा लैख्रबनो हाना खंदब मतमसिदा यामना वाख्रे असुमना राधा मांकिबा राधा सिकिबगी वरी से मतम खरा मागी मपा श्यामना खंखिदबनी मागी वखंदना मांकिबने हादुना खनमने महागना मचा से असुमना सिरमगनी पुखी तारंगमने हाबदी कैदोंगेदा खलुदबनी मरिनी मंगानी हेना मचा से मांख्रे हादुना मयाम तंदना कुइथि थी पाउदा कैदा हाबकी रासु मचा मांखिबगी वरी मयाम रकसिदा महासु अदुम यौसिनबा साइ अदुबु नुंगददी माक्सियाना पाखल्ली मसाना लालुरबा अरानबा थबक तौबनिना माना तौखिबा थबादो चिंगनरकदरा खंगदरा हानु खलबा मतम असिदा यामना वाजखि असुमना मतम क्या हौखिबनी मतौ असुमना राजना तैबंगी अवानुंगाई करिमत खंगजद्रबी इपंग पंगजबी पिकलिबे राधाबु सागी लमचत चत्तुना हालुबगी माहि फोलेना महाकपुसु मधुगी लमल लोइना मधुगी चेबी चेथेंगदो मंगनसु फंगनमनी श्यामना
ꯃꯤ ꯍꯥꯠꯂꯨꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯔꯥꯟ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯀꯔꯤꯒꯤꯗꯃꯛ? ꯔꯥꯖꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯁ꯭ꯌꯥꯝꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ, ꯃꯤꯒꯤ ꯃꯥꯡꯅꯕ ꯍꯣꯠꯅꯔꯨꯕꯁꯤꯅ ꯑꯩꯈꯣꯏꯗ ꯍꯟꯗꯅ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨ꯫ ꯅꯤꯁꯥ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯃꯥꯡꯍꯟꯕ, ꯑꯗꯨꯒ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯨꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯗ ꯑꯀꯥꯏꯕ ꯑꯁꯣꯛꯄ ꯌꯥꯝꯅ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯤꯔꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯕꯨꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯇꯨꯀꯠꯆꯈꯤ, ꯍꯪꯒꯣꯏꯅꯈꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ? ꯃꯤꯔꯥꯒꯤ ꯃꯄꯥ ꯔꯥꯖꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯁꯥꯒꯤ ꯂꯝꯆꯠ ꯑꯗꯨꯅꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯕꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯍꯥꯏꯅꯤꯡꯕꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯏꯕꯁꯤꯅ ꯋꯥꯔꯤ ꯑꯁꯤꯗ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯄꯥꯖꯔꯤꯕ ꯗꯥꯟ ꯈꯨꯃꯟ ꯑꯩꯍꯥꯛꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫